ꯑꯁꯥꯎꯕ ꯃꯔꯛꯇ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯃꯆꯤꯟꯗꯨ ꯌꯥꯎꯔꯛꯏ ꯐꯔꯦ ꯊꯥꯡꯖꯤꯜꯂꯛꯑꯔꯣꯏ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯨ ꯑꯩꯒꯤ ꯃꯤꯆꯩ ꯁꯥꯒꯩ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯃꯨ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯐꯪꯗ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯔꯤꯕ ꯅꯈꯣꯏꯁꯨ ꯁꯦꯠꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯑꯣꯏꯌꯨ ꯃꯁꯦ ꯐꯖꯇꯣꯝꯕꯤ ꯑꯩꯒꯤ ꯃꯤꯆꯩꯅꯤ ꯃꯤꯆꯩ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯁꯤꯅ ꯈꯪꯍꯧꯔꯁꯤꯅ ꯊꯝꯕꯥꯜ ꯖꯥꯎꯕꯤꯗꯣ ꯃꯁꯥꯗ ꯑꯄꯥꯏꯕ ꯅꯨꯡꯁꯤꯠ ꯊꯦꯡꯅꯔꯨꯕꯒꯨꯝ ꯃꯥꯒꯤ ꯃꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯖꯇꯣꯝꯕꯤꯒꯤ ꯃꯈꯖꯥꯏꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯃꯆꯤꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠꯇꯒꯤ ꯍꯦꯟꯇꯣꯛꯇꯅ ꯃꯆꯤꯟꯗꯨ ꯐꯥꯎꯕ ꯃꯇꯤꯡ ꯃꯇꯤꯡ ꯄꯣꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯊꯝꯕꯥꯜ ꯖꯥꯎꯕꯤꯅ ꯐꯖꯇꯣꯝꯕꯤꯒꯤ ꯁꯝꯂꯥꯡ ꯃꯐꯩꯗꯨ ꯐꯣꯏ ꯊꯝꯕꯥꯜ ꯖꯥꯎꯕꯤꯅ ꯅꯪꯕꯨ ꯀꯥꯏꯖꯗꯕꯤ ꯂꯥꯟꯖꯗꯕꯤꯔꯣ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯇꯝꯊꯤꯕ ꯃꯤꯆꯩ ꯍꯥ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕ ꯄꯪꯁꯛ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯔꯩꯗꯣ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯂꯦꯜꯂꯨꯔ ꯍꯥ ꯇꯨꯃꯤꯟ ꯂꯩꯇꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯃꯤꯅꯗꯤ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥꯅ ꯆꯤꯛꯏ ꯊꯝꯕꯥꯜ ꯖꯥꯎꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯉꯛꯄꯅꯤꯅ ꯄꯤꯛ ꯊꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯌꯥꯝꯅ ꯂꯥꯛꯆꯅ ꯐꯣꯏꯈꯤꯕꯅꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡ ꯑꯗꯣ ꯐꯖꯇꯣꯝꯕꯤ ꯃꯥꯒꯤ ꯂꯋꯥꯏ ꯁꯝꯂꯥꯡꯗꯣ ꯆꯣꯝꯂꯞ ꯐꯣꯏꯈꯤꯕꯗ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯈꯜꯂꯛꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅꯣ ꯈꯪꯗꯦ ꯇꯥꯎꯕ ꯍꯨꯏ ꯃꯤ ꯆꯤꯛꯄꯒꯨꯝ ꯃꯇꯥꯡ ꯑꯗꯨꯗ ꯍꯨꯏ ꯑꯃꯣꯝꯒꯨꯝ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯊꯝꯕꯥꯜ ꯖꯥꯎꯕꯤ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯖꯕꯇꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩ ꯌꯥꯟꯗꯦ ꯅꯣꯡꯁꯨ ꯇꯞꯅ ꯆꯨꯔꯝꯕꯗꯒꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯒꯤ ꯍꯧꯅꯗꯨꯅ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯏꯔꯣꯏ ꯊꯔꯣꯕꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯕꯒꯨꯝ ꯃꯨꯛꯅꯔꯤ ꯈꯔꯅ ꯍꯥꯏ ꯊꯝꯕꯥꯜ ꯖꯥꯎꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯁꯤꯕ ꯇꯥꯔꯤꯃꯦ ꯊꯥꯗꯣꯛ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯁꯤꯕꯣ ꯑꯗꯨꯛ ꯊꯤꯅ ꯆꯤꯛꯄꯕꯨ ꯍꯧꯅꯕ꯭ꯔꯥ ꯊꯝꯕꯥꯜ ꯖꯥꯎꯕꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯨꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯈꯨꯗꯥꯡꯗꯨꯗ ꯄꯥꯝꯕꯣꯝꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯦ ꯅꯨꯡꯂꯤꯛ ꯃꯔꯛꯇꯨꯗ ꯑꯉꯥꯡꯕ ꯏꯈꯦꯡꯗꯨꯒ ꯏꯇꯤꯟꯅꯅ ꯆꯠꯈꯥꯏꯈ꯭ꯔꯦ ꯊꯝꯕꯥꯜ ꯖꯥꯎꯕꯤ ꯏꯒꯤ ꯏꯆꯦꯜꯗ ꯍꯨ ꯏꯇꯤꯟꯅꯔꯦ ꯇꯥꯏꯕꯪ ꯃꯤꯁꯨ ꯍꯨ ꯄꯨꯏ ꯇꯥꯎꯕ ꯍꯨꯏꯗꯨ ꯅꯠꯇꯦ ꯃꯤꯅ ꯃꯤ ꯆꯤꯛꯈꯤꯕ ꯃꯇꯝꯗ ꯍꯨꯒꯤ ꯃꯌꯥꯏ ꯁꯟꯗꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯝ ꯇꯧꯅ ꯍꯨꯌꯥ ꯊꯧꯕꯒꯨꯝ ꯊꯧꯔꯕ ꯐꯖꯇꯣꯝꯕꯤꯒꯤ ꯌꯥ ꯄꯔꯤꯡꯗꯨꯅ ꯂꯥꯛꯆꯈ꯭ꯔꯦ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯊꯔꯥꯛ ꯌꯥꯜꯂꯦ ꯃꯇꯝꯗꯨ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ ꯑꯗꯨꯃꯛ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯆꯤꯛꯇꯨꯅ ꯂꯩ ꯌꯥꯈꯨꯟ ꯃꯃꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯣ ꯇꯞ ꯇꯥꯔꯤ ꯈꯪꯍꯧꯗꯅ ꯊꯦꯝꯕꯅ ꯃꯅꯦꯗꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯊꯧꯗꯨ ꯅꯨꯡ ꯑꯃ ꯄꯥꯏ ꯁꯥꯐꯨ ꯀꯟꯅ ꯐꯖꯇꯣꯝꯕꯤꯒꯤ ꯂꯋꯥꯏ ꯃꯄꯥꯗꯨꯗ ꯂꯪꯉꯛꯏ ꯊꯧꯗꯨ ꯅꯨꯡꯗꯨꯅ ꯄꯥꯟꯗꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯕꯗꯣ ꯊꯥꯗꯣꯔꯛꯑꯦ ꯐꯖꯇꯣꯝꯕꯤꯁꯨ ꯅꯨꯡꯅ ꯄꯥꯟꯈꯤꯕꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯔꯦ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯍꯥꯗꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯅꯣꯏ ꯑꯃꯇ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯋꯥꯍꯩ ꯑꯁꯦ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃ ꯑꯣꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯊꯦꯝꯕꯗꯣ ꯏꯉꯛꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯅꯦꯗꯨ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯀꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯝꯂꯨꯕꯅꯤ ꯃꯌꯥꯝꯗꯨꯅ ꯂꯥꯎꯅꯔꯦ ꯊꯦꯝꯕ ꯅꯅꯦ ꯊꯝꯕꯥꯜ ꯖꯥꯎꯕꯤꯁꯦ ꯂꯣꯏꯔꯦ ꯅꯤꯡꯁꯥ ꯍꯣꯟꯈꯤꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯐꯖꯇꯣꯝꯕꯤꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ ꯑꯅꯤꯃꯛ ꯁꯤꯔꯦ
ꯍꯨꯒꯤ ꯆꯩꯅꯥꯅꯅꯤ ꯁꯤꯔꯤꯁꯦ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯇꯣꯡꯗ ꯐꯖꯇꯣꯝꯕꯤꯅ ꯆꯤꯛꯈꯤꯕꯗꯨꯅ ꯁꯟꯗꯣꯛꯄꯅꯤ ꯍꯨꯗꯣ ꯐꯖꯇꯣꯝꯕꯤꯅ ꯊꯧꯗꯣꯛꯅꯨꯡꯅ ꯄꯥꯟꯐꯝ ꯆꯥꯗꯅ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯄꯥꯟꯗꯨꯅ ꯁꯤꯕ ꯃꯌꯥꯝ ꯀꯝꯗꯧꯁꯤꯒꯦ ꯃꯈꯣꯏ ꯃꯁꯦꯟꯗꯨꯁꯨ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯆꯔꯥꯡꯅꯩ ꯃꯅꯨꯡꯗ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯦ ꯑꯩ ꯃꯤ ꯍꯥꯠꯂꯤ ꯃꯥꯅꯤ ꯑꯩ ꯃꯤꯍꯥꯠꯄꯅꯤ ꯑꯃꯨꯛꯁꯨ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯏꯅꯦꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯊꯧꯗꯣꯛꯅꯨꯡꯗꯣ ꯂꯪꯕꯅꯤ ꯁꯣꯏꯕꯗꯒꯤ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦ ꯑꯩꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯏ ꯐꯤꯕꯝꯗꯨꯗ ꯏꯅꯦꯕꯨ ꯀꯟꯅꯕ ꯑꯩꯁꯨ ꯂꯝꯕꯤ ꯊꯤꯔꯛꯄꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯅꯦꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯁꯦ ꯂꯥꯜꯂꯕꯅꯣ ꯁꯦꯡꯒꯣꯏ ꯅꯍꯥꯛꯇꯒꯤ ꯄꯨꯟꯁꯤꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗꯕ ꯑꯩꯕꯨꯁꯨ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ ꯁꯦꯡꯒꯣꯏ ꯅꯪꯅ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗ ꯊꯦꯝꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯅꯣꯡꯖꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯥꯡꯗꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯈꯨꯗꯥꯡ ꯄꯤꯐꯝꯇꯩ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯝꯅ ꯑꯩꯕꯨꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ ꯀꯟꯅ ꯂꯥꯎꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯤ ꯃꯥꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯃꯤ ꯍꯣꯡꯕ ꯃꯥꯏꯕꯁꯨ ꯀꯨꯝꯕꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯂꯝ ꯊꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯉꯥꯛꯅꯕ ꯈꯨꯠꯂꯥꯏ ꯊꯤꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯗꯒꯤ ꯑꯆꯨꯝꯕ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯥꯛꯄꯗ ꯊꯦꯝꯕꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯜꯂꯦ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯑꯃꯨꯛ ꯅꯍꯧꯅꯅ ꯅꯟꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯦ ꯍꯣꯡꯕ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯗꯣ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯦ ꯍꯣꯡꯕꯅ ꯀꯩꯗꯧꯔꯨꯅꯤ ꯁꯤꯔꯕꯅꯤ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯍꯧꯖꯤꯛꯃꯛ ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯔꯣꯟ ꯆꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯣꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯗꯗꯨꯅ ꯂꯩꯔꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯔꯣꯏ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯒꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯤꯔꯝꯗꯥꯏꯗ ꯐꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯗꯣ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛ ꯊꯨꯡꯅꯕ ꯍꯥꯏꯔꯝꯕꯅꯤ ꯅꯤꯄꯥ ꯑꯃꯅ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯍꯣꯡꯕꯅ ꯈꯨꯝꯃꯤ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯊꯣꯏꯗꯣꯛꯄ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯁꯤꯅ ꯁꯩꯍꯧꯅꯤ ꯃꯈꯥ ꯇꯥꯕ ꯀꯌꯥ ꯊꯣꯛꯂꯛꯈꯤꯅꯤ ꯋꯥꯔꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯣꯠꯀꯦ ꯊꯧꯔꯥꯡꯂꯛꯈꯤꯅꯤ ꯑꯁ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯌꯨꯝ ꯍꯣꯡꯉꯅꯤ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯉꯁꯤꯅ ꯊꯝꯕꯥꯜ ꯖꯥꯎꯕꯤ ꯁꯤꯔꯦ ꯍꯌꯦꯡꯅ ꯀꯅꯥ ꯁꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯍꯥꯏꯔꯒ ꯏꯃꯤꯠꯁꯤꯗꯅ ꯑꯐ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯑꯃꯇ ꯎꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯔꯥꯏꯕ ꯑꯃꯇ ꯅꯠꯇꯦ ꯃꯩꯅ ꯆꯨꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯀꯌꯥꯝꯅ ꯇꯥꯡꯒꯣꯏ ꯇꯥꯍꯟꯈꯤꯗꯧꯕ ꯋꯥꯠꯂꯦ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯎꯗꯦ ꯊꯦꯝꯕꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄ ꯃꯆꯥ ꯃꯥꯜꯂꯦ ꯃꯥꯅ ꯊꯛ ꯀꯥ ꯈꯪꯗꯕ ꯑꯍꯜ ꯂꯃꯟꯗ ꯈꯨꯠ ꯊꯥꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯂꯨꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅꯤ ꯑꯄꯪ ꯐꯠꯇ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣꯗ ꯇꯥꯗ ꯇꯝꯐꯥ ꯌꯥꯏ ꯊꯦꯝꯕꯗ ꯂꯣꯏꯅ ꯇꯥꯏꯅꯕꯗꯤ ꯃꯅꯦ ꯀꯟꯅꯕ ꯊꯧꯗꯨꯅꯨꯡꯗꯣ ꯂꯪꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯏꯅꯦ ꯐꯖꯇꯣꯝꯕꯤ ꯂꯥꯟꯒꯅꯤ
ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯦꯝꯕꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯟꯈꯠꯂꯤꯗꯣ ꯀꯥꯟꯅꯔꯣꯏꯅꯦ꯫ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯔꯣꯏꯁꯤ ꯇꯥ ꯇꯝꯐꯥꯌꯥꯏ꯫ ꯊꯛꯀ ꯀꯥꯏꯊꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯣ? ꯃꯥꯅ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯈꯤꯕ ꯅꯈꯣꯏꯁꯨ ꯅꯃꯤꯠ ꯅꯃꯤꯠꯇ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯤ ꯃꯁꯥꯅ ꯁꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯄꯟ ꯅꯨꯡꯌꯥꯏꯕꯨ ꯁꯦꯡꯒꯣꯏꯅ ꯍꯤꯡꯍꯥꯠ ꯍꯥꯠꯄꯒꯤ ꯑꯉꯥꯡ ꯁꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃ ꯂꯩꯔꯤ꯫ ꯐꯠꯇꯕ ꯑꯃꯒ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ? ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯑꯃꯗꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯖꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯦꯝꯕꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯑꯁꯥꯎꯕꯗꯨꯒꯤ ꯂꯣꯛꯂꯛꯄ ꯃꯍꯩꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯌꯥꯏꯗꯣ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯅꯍꯥ ꯃꯈꯩꯅ ꯉꯥꯡꯅꯍꯧꯏ, ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯇꯥ ꯊꯦꯝꯕꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄ ꯃꯥꯟꯕ ꯑꯃ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯇꯣꯟꯁꯤꯗ ꯅꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯗꯕꯨ ꯇꯥ ꯊꯦꯝꯕꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯑꯁꯥꯎꯕ ꯍꯥꯏꯁꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯃꯟꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯊꯦꯝꯕ꯫ ꯃꯀꯣꯛꯇꯨꯗ ꯇꯦꯔꯥ ꯄꯥꯏꯕꯤꯅ ꯃꯐꯣꯜ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯨꯝ ꯋꯥꯍꯩ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ, ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ꯫ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯪꯐꯝꯗꯨꯗ ꯐꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯅ ꯆꯨꯕꯅꯤ, ꯅꯨꯃꯤꯠ ꯃꯁꯛ ꯎꯔꯛꯇꯕ ꯀꯣꯔꯧꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅꯤ꯫ ꯐꯨꯗꯤꯠ ꯊꯨꯛꯀꯩ ꯆꯨꯕ ꯅꯣꯡꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯄꯨꯝꯃꯝ ꯃꯝꯃꯜꯂꯦ꯫ ꯃꯪꯀꯨꯝ ꯍꯟꯅꯔꯛꯄꯒ ꯑꯁꯤꯕꯒꯤ ꯆꯠꯂꯨꯕꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤ꯫ ꯃꯤ ꯑꯌꯥꯝꯕꯗꯤ ꯑꯀꯤꯕꯅ ꯍꯦꯟꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯅꯩ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕꯅ ꯃꯁꯥꯗꯣ ꯂꯥꯡꯒꯣꯏ ꯆꯜꯂꯦ꯫ ꯃꯌꯥꯝꯗꯒꯤ ꯀꯣꯛ ꯁꯥꯔꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏꯕ ꯍꯣꯡꯕꯅꯤ꯫ ꯎꯆꯤ ꯃꯈꯨꯟ ꯌꯥꯝꯕꯒꯨꯝ ꯐꯠꯇꯕ ꯊꯧꯗꯣꯛꯅ ꯃꯈꯨꯟ ꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯂꯕꯅꯤ꯫ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯐꯝꯂꯦ꯫ ꯏꯗꯒꯤ ꯆꯨꯝꯊꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯌꯦꯡꯅ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯍꯣꯔꯦꯟ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯃꯁꯤꯒꯤ ꯊꯦꯝꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯃꯁꯥ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤ, ꯃꯃꯥ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯐꯠꯇꯕ ꯊꯧꯗꯣꯛ ꯂꯤꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯉꯥꯛꯇ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯎꯕ ꯐꯪꯏ꯫ ꯆꯔꯥꯡꯅꯩ ꯃꯁꯥꯗꯣ ꯑꯍꯤꯡ ꯉꯥꯏꯔꯦ, ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯇꯨꯝꯗꯕ ꯍꯦꯃꯟꯕꯗꯒꯤ ꯃꯃꯤꯠ ꯃꯤꯄꯥꯜ ꯑꯅꯤꯗꯨꯗ ꯑꯃꯨꯕꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯤꯠꯄꯥꯟꯗꯨꯗ ꯊꯥꯅ ꯂꯩꯔꯤ꯫ ꯅꯣꯡꯂꯤꯛ ꯃꯈꯣꯜꯁꯤꯡꯗꯨꯅ ꯅꯥꯎꯊꯦꯝ ꯑꯣꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯇꯨꯝꯊꯈꯤ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯍꯧꯕ ꯃꯔꯛ ꯁꯨꯞꯅ ꯃꯝꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯗꯣꯝ ꯆꯠꯂꯝꯃꯤ ꯍꯣꯡꯕ꯫ ꯀꯔꯤꯗꯅꯣ, ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯑꯃꯝꯕꯅ ꯅꯛꯊꯥꯅꯤ, ꯑꯃꯨꯕꯅ ꯐꯤꯖꯣꯜꯅꯤ꯫ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯣ ꯎꯅꯥ ꯑꯃꯗ ꯂꯩꯇꯦꯡ ꯎꯗꯦ꯫ ꯃꯔꯨ ꯌꯥꯎꯗ꯭ꯔꯕ ꯎꯄꯥꯜ ꯑꯣꯏꯅ ꯇꯧꯏ꯫ ꯀꯨꯝꯕꯤ ꯀꯥꯂꯦꯟꯗ ꯌꯦꯅꯤꯡ ꯆꯣꯡꯗ꯭ꯔꯕ ꯅꯥꯀꯦꯟ ꯊꯥꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯂꯥꯛꯂꯤꯕ꯫ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯛꯂꯦ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯔꯛꯇꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ꯫ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯀꯣꯏꯕꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ,
ꯅꯥꯀꯣꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯁꯨ ꯃꯍꯥꯛ ꯇꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯄꯟꯊꯨꯡꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯄꯟꯈꯩ ꯅꯥꯏꯅ ꯄꯥꯠꯇꯨꯅ ꯇꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯏ꯫ ꯊꯛꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ, ꯈꯨꯖꯣꯛ ꯑꯃꯅꯤꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ꯫ ꯂꯨꯈ꯭ꯔꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯑꯄꯨꯝ ꯃꯁꯥ ꯃꯅꯝ ꯅꯝꯃꯤ꯫ ꯈꯨꯖꯣꯛ ꯑꯃ ꯁꯣꯛꯂꯨꯕꯗꯣ ꯂꯪꯊꯣꯛꯏ꯫ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯊꯛꯇꯧꯕ, ꯑꯗꯨꯕꯨ ꯊꯛꯍꯧꯗ꯭ꯔꯦ꯫ ꯏꯁꯤꯡꯗꯨꯅ ꯈꯨꯖꯤꯟꯗꯗꯤ ꯀꯛꯏ ꯊꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯡꯕ ꯄꯥꯠꯇꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯂꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯝꯂꯥꯡ ꯏꯐꯥꯐꯥ ꯁꯦꯡꯒꯣꯏꯗꯣ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯁꯦꯡꯒꯣꯏ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯣꯡꯕ ꯏꯊꯛ ꯊꯛꯀꯠꯂꯗꯅ "ꯁꯦꯡꯒꯣꯏ!" ꯁꯦꯡꯒꯣꯏꯅ "ꯃꯥ" ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯄꯥꯠꯁꯤꯗ?" ꯃꯩꯁꯥ ꯂꯥꯡꯂꯕ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯄꯥꯠꯁꯤꯗ ꯏꯔꯨꯞꯇꯨꯅ ꯂꯩꯔꯒ ꯃꯩꯁꯥ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯅꯨꯡꯁꯤꯠꯅꯁꯨ ꯃꯩꯆꯥꯛꯇꯒꯤ ꯑꯣꯏꯔꯛꯄ ꯃꯩꯁꯥꯁꯤꯗꯤ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ꯫ "ꯁꯦꯡꯒꯣꯏ, ꯅꯪꯗꯤ ꯅꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯁꯤꯇ ꯑꯣꯏꯅꯕ ꯁꯤꯟꯖꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯣ? ꯃꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯕꯁꯨ ꯑꯩ ꯈꯪꯏ ꯅꯪꯅ ꯇꯥꯏꯅꯔꯤꯕ ꯀꯅꯥꯗꯅꯣ ꯍꯥꯏꯕ꯫ ꯃꯤ ꯄꯛꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤ ꯇꯣꯛꯁꯤ꯫ ꯅꯪꯒꯤ ꯑꯄꯪꯕ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯊꯣꯛꯍꯟꯕꯅꯤ." "ꯑꯩꯒꯤ ꯑꯄꯪꯕ ꯑꯊꯦꯟꯕ ꯋꯥꯈꯜ? ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗꯗꯤ? ꯍꯥꯏꯌꯨ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯤꯠꯅ ꯎꯕ, ꯅꯥꯀꯣꯡꯅ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯃꯅ ꯑꯆꯨꯝꯕ ꯉꯥꯛꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯀꯨꯞꯊꯅꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯏ, ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯂꯥꯜꯂꯤ." ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯖꯇꯣꯝꯕꯤꯁꯨ ꯐꯥꯎꯒꯠꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯍꯣꯡꯕ ꯌꯦꯡꯅꯩ꯫ "ꯑꯩꯕꯨꯅ ꯊꯧꯗꯨꯅꯨꯡꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯒꯗ꯭ꯔꯥ?" ꯍꯣꯡꯕꯗꯣ ꯄꯨꯡꯉ ꯉꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯣꯡꯕꯅ "ꯐꯖꯇꯣꯝꯕꯤ, ꯃꯗꯨꯗꯤ ꯅꯪꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯖꯠ ꯆꯠꯂꯨꯔꯤ? ꯇꯥꯗ, ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏ꯫ ꯅꯃꯤꯠ ꯑꯅꯤꯗꯣ ꯊꯦꯝꯕꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ? ꯑꯃꯨꯕ ꯐꯤ ꯑꯃꯅ ꯑꯆꯨꯝ ꯃꯔꯥꯟꯁꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗꯕ꯭ꯔꯥ? ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯀꯟꯈꯠꯇꯨꯅ ꯂꯩꯔꯤꯁꯦ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯂꯥꯜꯂꯤꯕꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯦ꯫ ꯂꯥꯏꯔꯦꯝꯂꯦꯟꯗ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯗ, ꯅꯪ ꯋꯥꯌꯦꯜ ꯍꯩꯇꯦ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯅꯥꯀꯟ ꯅꯥꯝꯃꯇ ꯌꯦꯡꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯇꯥꯗꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯩ ꯍꯣꯡꯕ ꯃꯥꯏꯕꯗꯣ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫